ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯗꯤ ꯎꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯏꯗ ꯎꯅꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯎꯅꯗꯍꯟꯕ ꯇꯥꯔꯦꯗꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯔ ꯃꯔꯨꯞ ꯅꯪ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯥꯏꯕ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯁꯦ ꯋꯥ ꯉꯥꯡꯕꯗ ꯇꯞꯅ ꯇꯞꯅ ꯉꯥꯡꯉꯨ ꯏꯁꯧ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯦꯕꯁꯦ ꯀꯔꯤ ꯃꯇꯤꯛ ꯀꯥꯟꯅꯗꯦꯕꯁꯦ ꯐꯅ ꯌꯥꯝꯅ ꯁꯥꯎꯔꯔꯣꯏ ꯍꯣꯠꯅꯕꯅꯦ ꯍꯦꯛꯇ ꯌꯥꯗꯦꯕꯁꯦ ꯍꯣ ꯑꯩꯅ ꯁꯥꯎꯔꯤꯁꯤꯕꯨ ꯀꯅꯥꯅ ꯁꯥꯎꯍꯜꯂꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯀꯧꯖꯕꯗꯨꯕꯨ ꯅꯪꯕꯨ ꯇꯥꯕꯤꯕ꯭ꯔꯥꯕ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯂꯥꯟꯖꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯍꯥꯏꯔꯣ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯝꯇ ꯐꯝꯍꯧꯅꯕ ꯇꯧꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥ ꯀꯔꯤ ꯄꯥꯟ ꯗꯨꯀꯥꯟ ꯍꯥꯏꯕ ꯍꯣꯏ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯝꯇ ꯐꯝꯒꯦꯕ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗꯅꯦ ꯗꯨꯀꯥꯟ ꯃꯆꯥ ꯑꯝꯇ ꯁꯥꯕꯤꯌꯨ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯅ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯉꯣꯟꯗ ꯊꯥꯏꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯩꯒꯤ ꯈꯣꯏꯗꯧ ꯊꯤꯟꯅꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯅꯕꯨꯛ ꯐꯠꯇꯕ ꯅꯃꯤꯠ ꯌꯥꯝꯕꯒꯤ ꯍꯧꯅꯕꯤ ꯅꯀꯣꯛꯇꯨꯗ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯆꯤꯡꯅꯔꯛꯄꯅꯦ ꯄꯨꯄꯨ ꯇꯣꯝꯕꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯤꯠꯅ ꯎꯍꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯤꯅꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯅ ꯏꯔꯥꯟꯒ ꯁꯤꯖꯟꯕꯗꯤ ꯌꯥꯔꯣꯏ ꯍꯣ ꯑꯩꯁꯨꯅꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯄꯥꯟ ꯗꯨꯀꯥꯟꯒ ꯐꯝꯕ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯐꯝꯅꯤ ꯑꯩ ꯄꯥꯟ ꯗꯨꯀꯥꯟ ꯁꯣꯏꯗꯅ ꯐꯝꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯇꯤꯜꯍꯧ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯄꯨꯁꯜꯂꯛꯇꯕ ꯌꯨꯝꯗ ꯂꯩꯔꯒ ꯐꯝꯖꯥ ꯆꯥꯕ ꯅꯨꯄꯤ ꯃꯁꯛ ꯈꯔ ꯐꯖꯕꯒ ꯎꯔꯗꯤ ꯂꯣꯏꯔꯦ ꯇꯦꯕꯗ ꯑꯃꯨꯛ ꯇꯩꯕ ꯅꯪ ꯑꯩꯅ ꯐꯝꯍꯟꯕꯁꯤꯗ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯕꯅꯦ ꯅꯪ ꯍꯣ ꯉꯥꯡꯉꯣ ꯉꯥꯡꯉꯣ ꯇꯥꯗꯧꯕ ꯑꯩꯅ ꯍꯦꯛ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯁꯦꯜ ꯄꯨꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯕ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯕ ꯅꯪꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯀꯥꯟꯅꯗ꯭ꯔꯦꯗ ꯑꯩꯗꯤꯅꯦ ꯐꯝꯐꯝ ꯊꯣꯛꯄ ꯗꯨꯀꯥꯟꯗꯣ ꯑꯗꯨꯝ ꯐꯝꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯍꯣ ꯐꯝꯅꯤꯡꯉꯒ ꯐꯝꯖꯧ ꯐꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯩ ꯍꯥꯏꯔ ꯅꯋꯥ ꯂꯧꯗꯦ ꯂꯩꯔꯦ ꯄꯣꯠ ꯂꯩꯔꯦ ꯅꯪ ꯂꯩꯔꯗꯤ ꯇꯣꯅꯥꯎ ꯑꯩꯁꯦ ꯑꯊꯥꯞꯄꯗ ꯊꯥꯕꯜ ꯆꯣꯡꯕ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯅꯤꯍꯦ ꯍꯩꯃꯥ ला ꯍꯦ ꯅꯪꯕꯨ ꯈꯣꯡꯉꯨꯅꯦꯍꯦ ꯍꯩꯃꯥ ꯑꯆꯥꯄꯣꯠꯇꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯩ ꯆꯥꯎ ꯑꯗꯨꯅꯤꯗꯅ ꯆꯣ ꯑꯁ꯭ꯋꯥꯏꯗ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯨꯔꯣ ꯃꯁꯤꯒꯤ ꯁꯥꯏꯀꯜꯁꯦ ꯅꯌꯥꯝꯕ ꯇꯣꯅꯥꯎꯅ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯅꯅꯤ ꯆꯣ ꯁꯥꯎ ꯌꯥꯗꯦꯀꯣ ꯆꯣ ꯃꯁꯤꯗꯤ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯩ ꯇꯞꯅ ꯃꯈꯣꯜꯗꯤ ꯈꯔ ꯊꯣꯛꯏ ꯃꯁꯤ ꯁꯥꯏꯀꯜꯁꯦ ꯃꯤꯒ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯇꯅꯕ ꯃꯈꯣꯜꯗꯤ ꯈꯔ ꯊꯣꯛꯏꯍꯦ ꯁꯤꯁꯨ ꯍꯩꯃꯥ ꯑꯁ ꯍꯥꯏ ꯅꯪꯕꯨ ꯉꯁꯥꯏꯅ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯖꯈ꯭ꯔꯗꯥꯏꯅꯦ ꯍꯩꯃꯥ ꯃꯁꯤꯁꯨ ꯕꯦꯔꯥꯅꯤꯍꯦ ꯑꯩꯒꯤ ꯏꯔꯜꯁꯨ ꯆꯥꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯡꯉꯤꯅꯦꯁꯦ ꯍꯦ ꯁꯥꯏꯀꯜꯁꯤ ꯇꯣꯡꯂꯒ ꯅꯇꯩ ꯑꯃ ꯊꯤꯕ ꯆꯠꯀꯦ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ ꯏꯅꯥꯎꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ ꯃꯄꯨ ꯆꯦꯟꯊꯣꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯒ ꯆꯤꯛꯄ ꯑꯃ ꯁꯣꯏꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯁꯥꯏꯀꯜꯁꯤ ꯍꯦꯛꯇ ꯊꯧꯔꯒ ꯆꯠꯈ꯭ꯔꯒꯦ ꯏꯌꯥ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯑꯩ ꯀꯩꯅꯣ ꯁꯤꯔꯝꯅꯤꯗ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯥꯍꯧꯔꯤꯅꯣꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯁ
Masih yengun ise. Kaya ada news itu Indonesia. As. Tonaw, kada jadi cycle no. Nang ura da itu na ha. Era ta khuidum nang ju madumok ti phajate da. Ai na upai pot already. Hek to hura lakpa mangra ha. Kai wanu da tonaw. Nang po na uba ma pai je. Ura la kwa mo ya mani kai no. Ta khuidum. Ai na porok liba cycle se. Icham chama cycle na tine. Masi ki cycle se. Nungsi patung hai ba cycle du ni ne. Masibu tong la koi ba hek chat la dine. Thengna ru ba le sabi makai loi da ke la dine ta khuidum. Nang nai ju bu chum ba ni tonaw. Haja de da. Nahan ju nang ngai je hello nyu pi masak phaja ba pi ga ni hai ju na. Lai kai da wa lao ye. Ai shuo yo do ni hai ju na. Hayao le yu ye. Adu ga hello nyu pi ju phut ora me hai na dum tok ha. Nang hai ba sima ai je thaja wa ye tonaw. As madugi heloi nupi ge wai do hodora no mu ma di heloi sahin bi oram dre but nupi oram me madu da bu ta khudun nu luhong nu lorom ma di luhong ba gi ahing du da ne ta khudun gi khori do atum me tun hat krani madu bu nang pam ra hai ba Madu ji kijai he. adu ne ba aina ta khudum se ya ma mang ni khali bani kana je se madu gi wari do tok lo Masih cycle sida ne ai khui ni koi ba chatlusi maduda laisabi masak phaja phaja ke am tholak tuna ta khuidum hai dun koi tan hek tan nar doi ni Madu ya ji ai shu nupi masak phaja ba ma phanglen ni ko tonaw. phang doi ni ne ta khuidum ngasi dagi ne ai khui ni mana bu oira bani nang ju pakhang ari bani libada khomit ke loina thokla bani do aduga aishu yang lawn inkhalak liba pakhang ni do isam samna hairabada nupi koibagi matang da khang base ta khuidum hoidagi to naw aina hena khangi haiba Hoi ni. Ayu ne bu ai shu nang ngai ma khai ai tu ni. adu ne ba adu na ne sigi cycle se mimang de amna palakan to naw ai chop hek nang ladi nang yu nupi phangdre khong ko ta khuidum phari ai chalake hayeng do ayuk changan charaga akhoi ni koiro se Hoi nang ngadum lao ai ngai ra ma ge. adudi ai chale ko ta khuidum Itaw. Auji thoi khoi si nupi chi ba khang ji se ka gi doi taw. Itaw nang zu khangman de he ngasi phau boy goina pakhang oiraga leise ai goje sak phajaban bagi tawri ni Ye tumman ba mi na ngang laga maya ga hi ga ladana nasak na marula mathiri ba Chalo he nang di kayam phajaradana piktru he pikkai Khayan itaw. Ai wa hai ge taw. Kon ji je le ri ba pakhang mayam sigi ma chagi. Ai khoi mai ga sak phaja ba yen hel. ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯔꯤꯃꯨꯛ ꯁꯛ ꯐꯖꯕ ꯈꯨꯟꯁꯤꯗ ꯂꯩꯇꯦꯕ Aju itaw. Ai khoi mu sak phaja ba pakhang. Kon ji le ke hai ba khoi loi ya na. yanare ꯌꯥꯅꯔꯦ Aju wa ga ji. Ai khoi na koi ge hai bu nu pi sing sina. Ama ja ya ti je ke gi no hai ba. madudi ai khoina natte dai taw heloi hin chabi duna thokan ba ngaktani mana khonsi da leiba lei chabi makai mitrang loina tawsilabani aduna khonsi dagi nupi laugani haibadi noi mangda phau manglura noi tawsa Aju na tak pa ji. Ai khoi se. Kon ji ja gi nu pi lo ba ya ze.
ꯑꯁꯥꯕ ꯊꯥꯕ ꯃꯐꯝꯗ ꯆꯠꯂꯒ ꯅꯨꯄꯤ ꯀꯣꯏꯔꯨꯁꯤꯅꯤꯅꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯏꯇꯥꯎ ꯍꯥꯏ ꯄꯨꯡꯉꯣ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯕ ꯋꯥꯕꯁꯨ ꯃꯔꯩ ꯅꯨꯄꯥ ꯑꯣꯏꯕꯅ ꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡ ꯑꯃꯨꯛ ꯀꯞꯂꯛꯏꯁꯤꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯁꯦ ꯍꯦꯛ ꯇꯥꯕꯗ ꯋꯥꯈꯜꯒꯁꯦ ꯅꯧꯊꯣꯔꯛꯏ ꯏꯇꯥꯎ ꯄꯨꯛꯅꯤꯡꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯃꯁꯛꯁꯤꯒ ꯀꯞꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯃꯤꯁꯦ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯥꯟꯅꯗꯤ ꯄꯔꯦꯡ ꯁꯥꯗꯨꯅ ꯑꯩꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯉꯥꯏꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯈꯛꯇꯤ ꯂꯥꯛꯂꯦꯗꯅ ꯐꯅꯗꯨꯝ ꯐꯔꯦ ꯑꯇꯩ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯛꯐꯝꯁꯦ ꯍꯦꯛ ꯎꯕꯗ ꯅꯈꯣꯏꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯍꯪꯒꯣꯏꯔꯨꯅꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯍꯦꯟꯇꯥꯛꯇꯣ ꯍꯣꯏꯅꯦ ꯍꯦꯟꯇꯥꯛꯇꯨꯁꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤꯅꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯀꯅꯥꯅ ꯅꯈꯣꯏꯗ ꯌꯦꯡꯁꯤꯜꯂꯛꯂꯦ ꯀꯅꯥꯅ ꯅꯈꯣꯏꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯨ ꯁꯤꯠ ꯅꯥꯟꯅ ꯈꯪꯅꯕ ꯊꯧ ꯍꯥꯟꯅ ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯃꯛ ꯌꯥꯝꯗꯤ ꯌꯥꯝꯃꯣꯏ ꯁꯦꯜ ꯈꯔꯗꯤ ꯆꯪꯒꯅꯤꯀꯣ ꯏꯕꯦꯝꯃ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯌꯨꯝꯗ ꯏꯟꯁꯥꯡ ꯊꯥꯛꯅꯕ ꯉꯥꯔꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯍꯦꯟꯇꯥꯛꯇꯣ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯌꯨꯝꯒꯤ ꯍꯦꯟꯖꯥꯡ ꯊꯥꯛꯅꯅꯕ ꯉꯥꯔꯤ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯔꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯥꯟꯕ ꯇꯝꯅꯔꯥꯏ ꯇꯥꯟꯕ ꯉꯝꯕ ꯍꯦꯟꯇꯥꯛ ꯑꯁꯤꯕꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯍꯟꯇꯛ ꯈꯨꯟ ꯑꯁꯤꯗꯒꯤ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤꯗꯨ ꯇꯥꯟꯈ꯭ꯔꯤꯕꯗꯣ ꯑꯩꯒꯤ ꯍꯦꯟꯇꯥꯛꯁꯤꯅꯅꯤꯅꯦ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯑꯣꯖꯥ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯕꯨꯠꯅ ꯍꯦꯂꯣꯏꯗꯨ ꯇꯥꯟꯈꯤꯕꯅꯤ ꯍꯥꯏꯅꯩꯗ ꯍꯥꯏ ꯅꯠꯇꯦꯅꯦ ꯈꯨꯟꯁꯤꯗꯒꯤ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤ ꯇꯥꯟꯈ꯭ꯔꯤꯗꯣ ꯑꯩꯒꯤ ꯍꯦꯟꯇꯥꯛꯅ ꯇꯥꯟꯈ꯭ꯔꯤꯅꯤꯅꯦ ꯃꯗꯨꯒꯤ ꯄꯨꯄꯨ ꯇꯣꯝꯕ ꯍꯥꯏꯕ ꯍꯥꯃꯦꯡ ꯊꯧꯕ ꯚꯨꯠꯇꯨꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯦ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯇꯥꯛꯇꯣ ꯈꯔ ꯄꯤꯔꯣ ꯍꯥꯏꯕ ꯍꯩ ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯊꯥꯡꯅꯕ ꯍꯦꯟꯇꯥꯛ ꯑꯩꯉꯣꯟꯗ ꯂꯩꯇꯦꯀꯣ ꯑꯩꯒꯤ ꯍꯦꯟꯇꯥꯛꯇꯤ ꯍꯦꯂꯣꯏ ꯚꯨꯠ ꯅꯨꯄꯤ ꯇꯥꯟꯕ ꯉꯝꯕ ꯍꯦꯟꯇꯥꯛꯅꯤ ꯆꯣ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯈꯣꯏ ꯆꯠꯍꯧꯔꯣ ꯆꯠꯂꯨ ꯍꯩꯃꯥ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯂꯥꯛꯑꯣ ꯏꯆꯦ ꯆꯠꯂꯁꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯥꯟꯅꯔꯔꯣꯏ ꯌꯦꯡꯉꯨꯅꯦꯁꯦ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤꯗꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯍꯦꯟꯇꯥꯛꯅ ꯇꯥꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯀꯥꯎꯔꯦꯅꯦꯁꯦ ꯍꯥꯏꯔꯨꯔꯒ ꯄꯨꯄꯨ ꯇꯣꯝꯕ ꯃꯥꯅ ꯍꯦꯛꯇ ꯃꯅꯥ ꯂꯧꯈꯤꯕ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯨꯄꯨ ꯇꯣꯝꯕꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯍꯧꯔꯒꯦ ꯑꯍꯤꯡꯗꯤ ꯃꯊꯪ ꯍꯧꯈ꯭ꯔꯦ ꯈꯨꯟꯁꯤꯗ ꯊꯣꯛꯍꯩꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤꯗꯨ ꯇꯥꯟꯊꯣꯛꯈꯤꯕꯅ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯛꯉꯥꯎꯅꯔꯕ ꯊꯋꯥꯏ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯗ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯐꯥꯎꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯟꯊꯨꯡꯐꯝ ꯂꯩꯇꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯈꯤꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ
ไอ้กุมบะไตบังทัดกแล้วก็ไหลรำเลียนดัชปังกำตระบะทวายสิงสินะคุณสิดกวชัดจัตุนเฮกเลยริบมาใครดีไอ้ไหลรำเลียนดัชปะพังคิรวย ไอ้เต้ากอกเป็ดนั่นจะให้ยาสวยไอ้เต้า นังไอ้กี่จะให้หังก็ไกดอกเกหายโนฮะ นัดเจจ้าสมหังบันนี่กันงานครั้งนี้นั่งเองวันที่จะให้ฮัลมาชัว ไอ้น่ะฮัลโหลเฮนังน่ะฮัลลัมนี่ไอ้จะให้คุณทราขักถึงไงดี ก็อีนู้นที่เต้านั่งที่จะให้สิบัวหังคนที่คนท้าสวยเหตุให้นั่งเนี่ยคนท้าสวยที่เสียจะให้ตลาดออกจากพารามันนี่ เคยโนเฮนังน่ะไอ้กี่จะให้หังบะเสสิกี่มาพัมจิดาอดุมหังบันนี่มาพัมหงเดไอ้จูหงเดอดุน่ะจะให้จูอดุมหงดบตาบะอาดูสุดๆเนี่ยไอ้เต้าเนี่ยมิกทากับสิการงานเฮลิการนาบะ นุมิติขังเดดาทานเฮลิกานะบะ มีเนี่ยดิเนี่ยมิเนี่ยการนาบะเฮลิให้เนี่ยด่า Kamay na kana duino ito. Numiti nung tilbungan nga lakan da thok pani thadi amamba da thok pani na mana hena kana dro ito. โอ้ยนี่อาดูสุดๆเนี่ย Ho tada kukpi, ho tada yahobo, somdam talaw ni. Ito, hawjik nupi ama kaura ito nang tahaw dro. โอ้ยนี่จ้าไอ้คุณที่จะมีกับเขาเนี่ย Nupi na iki ming kaurak pa si ngasi na ahan ba ni ito. Ato, kanano amuk to yeng lu si. โอ้ยเต้าเล่าเรื่องสิ โอ้ยมา Masih tu makuk yaw da ba masan lakan lai re.